ngasi numida waram phongkiba tongan tongan manipuri siphongsing amasung thokkiba thawdo wathoksingi maruoibi i pausing mayamda thamjagi ahanbada motum herojita global youth skill champion award 2024 pirakle United Nations ki General Assembly na kumja English ngani ga kunga mari dagi July 15 sibo sai khudingi World Youth Skill Day haina palan tawduna nahasing na masa masagi haithoi singthoi ba thabak thoram singbu sakhangbu utuna lakli wathai wellness foundation lakhnaw nasu namit asibu ningsingduna laibak sigi nahasingi marakta thoidok hendokpa singthaningai oiba nahasingda sai khudingi piduna lakpa global champion award 2024 pinaba lakthorakpada Imphal East District ki manungchanba kairau pitra lairembi laikai gi thangta gi artist mutum heroji singabu yorokle mitai Indigenous Thangta and Cultural Institute Kongba Khetri Laikai gi Secretary oina Manipuri Martial Arts Thangta amadi folk dance pu malem gi leibak singda sandokna bu hona bada kathokpaga amaga loinana lauriba thawdang mu sakhangna duna mutum heroji ki maphamda ngasi World Youth Skill Day 2024 ga mari lainana lemjaningai oiraba Global Youth Skill Champions Award 2024 si pi duna ikai khumna bu ulakpani Mutum sana tomba singa amadi mutum ongbi thoibi ani ki mapari oina kumja English singa maga samapan ga mawdra ga mathoigi October sa taraga manga da kairau pitra lairembi laikai da taibang khongda rakhiba mutum herojit khundrakpam ningol Landoni Devi ga yumba lambi da khongda duna masana pani fangli mutum herojit singa da lemjaningai oiraba Global Youth Skill Champion Award 2024 pidana ikai kumna bu utpada mite Indigenous Thangta and Culture Institute kongba Khetri Laikai gi Mahiroi singna harau nungai basu phongdorakli makhasa tharak poina to perform DMU fawu salaiba ngamdaba lainga sin hausuk Manipur thogli issue sing karamna loisin gadori bano Suraj Kumar DMU fawu salaiba ngamdaba lainga sin hausuk Manipur thogli issue sing si karamna loisin gadori bano haina khangabo kendra gi MLA Suraj Kumar Okram haikre wapamasi Thawbal district ki athopam da leiba district library kram Youth Center DLCYC की तरागा तरुक सुरक सुबा award yenthokpa madi youth ki ka hangdokpu ki thoromda phaikibani DLCYC athokpam ki president Dr. L Romendro na thorama put aduga khangabo AC ki hanagi MLA Okram Landoni Devina akhana mithunglen oiduna ngarang center adura pangthokiba thorama duda athoba mithunglen gi oiba warol piraduna LLA Suraj Kumar hai Hausuk paliba Manipur lainga asina Mahiroi singi tungi punsi mangnaba sinbigano athubada DM University asi mapung fana salaina ba honabigo DM University asi gi issue singa si luisinduna Mahiroi singi issue singa si luisinduna Mahiroi singi tungi punsi kannana ba mangna assembly da ahumlak puthokre adubo ngasi phawbada lainga asina thabak oina onthokpa ngamdaba si yamna lewthibani DM College tagi University olakpada Mahiroi singna mahi tambada khara makhaidi khudong saba sahalagani khalubani adubo college oina lairambana hena pharamle lamdam asida thokliba irang asina maram oiraga relief camp da lairiba tungi yumbudal oirakadoriba Mahiroi singa madi lamdam asigi Mahiroi singa sina University asida karamna mahi tamhangadoribano University asigi issue singa sina maram oiraga sai asida Mahiroi singna enrollment torakpadagi sang hanadagi sada yangkhagi sang hanthare Mahiroi singi tungi punsi kanbibaga loinana DM University asi mapung faba University am atubu matamda lainga asin ohengada banaiki atopa paumana Socialist Party India ki advisor oina Irom Odesi bu khankre ngarang Socialist Party India ki channel General Secretary Sandip Pandena pauna kaithil dagi Irom Odise mangangbu Manipur State Union gi advisor oina thawpuna ba hapre haina sirol da thokre loina hawkiba July 3 da Socialist Party India gi National General Secretary Sandip Pandena kiyamba takhilambuna Manipur State Union ki media coordinator oina khankre Manipur State Union ki maruoiba thawpuna ba hapraba sing SPI National General Secretary Sandip Pandena yepa thawga thawjal pibuga loina Manipur State Unit ki oina thabak thorum phajana torakani haibigi thajaba thamlakli amaromdana Ajoy Kumar Juana laikidabada arambai tingol na awaba phungdorakli narol dagi sangsilakli ba Kuki Narco terrorist sing ngarang jaribam ki monbong amadi saijang sa tharaki ba attack ta Bihar digi CRPF personnel Ajoy Kumar Juana laikidabada arambai tingol ship
यूनिट कमांडर अमदी मेंबरसिंग अवाब फोंदोकपग लोइनना लेखिद्रबगी इमुंग अमदी मरुप मपांगसिंग थेंगनहौरिबा अवाबदा सरुक यारि हाइदि अरामबाई टेंगोल जनरल हेडक्वार्टर की RPO रोबिन मंगांग खैराकपम खुयेक पीदुना थादोरखिबा सिरोल अमना पर्सनल अजय कुमार जवान कुकी मिलिटेंट सिंह मणिपुर की ngамखै अमदी मियाम ngaknabigidamag thawai thaki mak tasingnamak thawna phabi hero amani mak ki kathokpagi thawna du nation asina kawba ngamloi loinana attack aduda aso apan nangkraba personal sing bu su thuna fagalakpa oirasano makoina lawkhiba thawdang adu su thagatpa phongdorakli atopa pawmana Mahairoi tarukta mana piduna puning thawakre sai khudingi akoizam Bobon family ningsing mana organizing committee na Thawal municipal council gi manungsana ward taraga nipan gi manungda leiba bo na loba class 10 exam da mark wang na fangba mahairoi singbu taram oktuna khudul tambigi sai khudingi satharakpa sai sigoina su tarurak suba mahairoi singbu taram oksaba masum mana yenthokpa thoramasi Thawal wang matabada leiba Sai Mandi the Pantokre, Tauramadu Tawal College ki retired lecturer M. Rajendra, retired ZEO Zone 3 Tawal AK Norendro Singana Taurama Puamadi, Tawal College ki retired lecturer ki is Maina Udas na Akanaba Mitung Oina Saruyaki, Tauramadu Puna Tawal Municipal Council na Kuanbama Pam Gimahairoi Tarukta Atoba Mitung Shina, Appreciation Certificate Amadi Kudul Sing Yauna, Award Sing Kushinaki. Makasa tharakpoina kangla pawdagi topa maruebi ipaw sing meyamna thamjagi Indian Army ki mayokta ima taraga nei thoina phi thongdaba khongjang satakhiba adugi sahi kun suba nising thoram pangthokre Indian Army ki mayokta ima taraga nei thoina phi thongdaba malemda amukta tawkhidriba mong satakhiba protest ki sahi kun suba nising thoram anti repression day ki thoram observation committee ki anti repression day 2024 ni sinduna Yai School Police Land leiba Manipur Dramatic Union gi hold hanagi District and Session Judge e Noktuni Sori na athoiba mithunglen oiduna pangtokre Ima taraga ni thode saruk ya khiba thoramadura leikhidraba Ima S Momon S Ebetombi amadi M Ebem Hall ki photo da miyamna leisu katun ikai khumna bamadi hauzik hingduna leiribi leibaki thogai kaya da saruk yaribi Ima sing amadi leikidraba singi imung manungda asam khudol pot sing piduna ikai khumna botki Ngasigi Thauramasida Observation Committee ki Chairperson Case Anandina Fungdokibada India Lengana English Amaga Samapan Fuguma Pani October Taraga Mangada Manipur Lokshin Hibashidagi Ngasipawa Miyamna Paisa Kok Pungamdana Lady Lamdamasigi Miyam Bunam Sinduna Tambagi Mawon Lerakpana Tam Tiraba Taudo Kaya Security Force Nasatarakpana Bamun Kampudagi Manorama Kawi Sanura Ama Kangla Daliba Taragatre Suba AR na English Nganiga Mari ki July tarada fakraga nongalaga nupi oibigi ikai khumnaba manghalaga ngarian singkhong na hatolaga thamlambadagi lamdamasigi ima singna khangbu ngamlaktabadagi kanglagi nungsup thangba gate malemda amukta thokidriba mongda gate war fresh go back Indian Army amadi Indian Army rep us haiba banner sing sizinaduna ima singna phi thongduna protest tawkiba numit adubu ningsingduna ngasigi thoramasi pangthokpanai Ngasigi Thoramasida resource person oina AMU ki Law Department ki Head Dr. Y. Premananda Panam ki President Y. Dilip Kumar amadi Kokomi ki Coordinator Sumendro Thoksomna Singba Sarugyaki Makasa Tharakpoina Panam Pauksi na sumna report tawri Kuki singna CRPF jawan ama hatkhibagi thawong condemn tarakli Sen Kuki singna Jiribam district CRPF jawan ama hatkiba amadi security personnel ahumna aso apan nanganduna Satakhiba tamthiraba crime adubu Mite Alliance amadi Arambai Tengol na akan mamong yaning daba phungdorakli Mite Alliance ki convener thadorakpa sirolamada thaudo do CRPF ki kunsuba battalion amadi Manipur Police ki apunba team amana ngarang joint search operation ama satharingai da sin ko ki theory singna attack satharakpadagi thokibani Bihar dagi Ajay Kumar Jaha sahi Nifugo Homdoi Kobu Jawan Sina Masagi Mato Pangtok Lingai Yamna Pang the Bagi Mawonda Kokishin attacks Taduna Hatkibagi Tawong Aduna Leba Asigi Kangluk Kudimaki Tamoid Amadi Wakal da Atukimatic Suale Mana Leba Asigi the Mato Pangtok Lingai Sauna Katokiba si Awang Watak Ikai Kumnabugaluna Matam Pumba the Ningsing Duna Lehabragani Mite Airlines ki Mekadigi Maribaki Damak Matwai Takraba Ajay Kumar Jahagi Lehori Imungi Awabada
Sengna saruk yari loinana thaudo odu aso apan nangkibasing athuba matamna fagalakpu oirasanu hainasu sembiba mapuda thaunijari thaudo asida chenaribasinggi mathakta matik chaba charak fongananaba athuba matamda mathau taba thabak paikhanaba amadi manipur ingtapa puranaba ahanba khongthang ama oina hairiba kuki theory sing asi takthokinaba India lenga ki puning singsinbaga loinana manipura ain amu hana lehananaba mari dainaba singna taksilakpi ngarang jiri bamna kuki militant sing mayok na patlan pamda Bihar gi CRPF personnel Ajoy Kumar jaha chai nifugo homdoina lekhidabada Arambai Tengol AT na thamoi sokna awaba phungdorkli Arambai Tengol General Headquarter gi PRO Robin mangang khoirakpam na khuyek pidun thadorakpa awaba phom gi cherolda kuki militants illegal immigrants singi makhutegi Manipur gi lam amadi Manipur miyam gi dama Ajoy Kumar na Thawaina ponda pikhiba simak mahakpu hero ni haina khanbaga loinana aikoina ikai khumna boli maki haising balam sa sajat phajaba amadi lan haiba matau Arambai Tengol mayek singna ningsing duna lehoragani loinana ngarangi thaudo oduda sokhiba CRPF jawan ahum amadi state police personnel singsu atubu matamda haksangi phibam phagalakpa oirasanu hairi makna lekhidabada mahaki imung manung mari matana nanghori awabada Arambai Tengol gi chief Unit Commander Singamadi member Kudimangna Saruk Yari Hari Lushilak Poina to Papaumna Argentina na Copa Spain Euro 2024 title Lokre United States na Yumbu Oiduna sa Tarakiba Copa America 2024 gingas Ayuk Miami gi Hard Rock Stadium na sanakiba final match da defending champion Argentina na Colombia bu Panjal ama 0 da maithiba piduna Messi na lusingba Argentina na anirak hanna thangna na Copa America gi title Lokre Argentina na Copa America gi title taragator klauduna championship asibu khwaidigi yamna lobu ngamba leiba oiduna puari su semkhre ngasigi mifam hongma yadana maike ani lamba manarap sanakhiba match adugi apiba matamgi manungna panjal amta sanaba ngamdabadagi extra time haptuna sanakhi ehenba matam haptuna sanakhiba adugi ani suba half ki minute 1-1 setpa matamda Argentina gi midfielder Zelo Celso na pirakpa SS amadi Argentina gi striker Lautaro Martinez na match adugi mai pak amata ngairaba goal adu sankhi Argentina gi oina championship asiu taraga taruk suba lawduna puari semkiba final match adugi ahan bahak ki minute 13 satpa matamda Colombia gi right back sanaroi Santiago Arias na Messi tamna chansilaktuna Messi gi khuningda kauksalakpadagi soktuna treatment sethraba matungna Argentina gi captain asina match adu makhatana sanakhi humfuga mari suba minute ta Lionel Messi gi asokpadu phibam lusilakpadagi makhatana sanaba ngamkidrabasu mamitagi mapi taaduna fencing gi mekedi gi pirakpa standing ovation loinana field gi mapan thulaktuna bench ta phamjarabasu maki marai bakna mai paktabi yadi haiba wakhalonda maki teammate singbu puning thogatpadi lepkhiti amaramda Germany na yumbu oiduna satrakhiba UFO Euro 2024 Olympia Stadiums Berlin Stadium na ngarang hing nongyay matungna sanakhiba match ta Spain na England bu ani ama maithiba piduna championship asigi title marirak hana lawbagi record thamkhre final match aduga ani suba half ki minute nifugomdoi satma matamda Spain gi forward sanaro and Williams na goal account hangdoki lamba manarap sanakhiba match aduga minute 100 satma matamda England gi forward sanaroi Silvermer na England gi amata ngairaba goal sanduna fencing gi thamoi mathumra honki adubu yamna form tana sanari Spain gi sanaroi singna ninghanaba tawdana opponent gi makedigi takhairak match adugi minute marfu taruk satpa matamda Spain gi left winger Oyal Zawal Spain gi ani suba madi mai pakpagi goal sanduna puari semki hari ado hauskuina di myam paus matang sa sinjarage mas myam pura no update ngaminasi